ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯁꯛꯇꯝ ꯂꯨꯝꯅ ꯂꯧꯈꯤꯕ ꯃꯤꯁꯛ ꯑꯃ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ. ꯅꯤꯁꯥ ꯀꯌꯥ ꯆꯥꯗꯨꯅ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ. ꯅꯤꯡꯁꯤꯡꯂꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯧꯅꯔꯨꯕ ꯂꯩꯇꯅ. ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯃꯦꯂꯩꯁꯥꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯦ. ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯥꯅ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯜꯂꯛꯄ ꯋꯥꯈꯜ ꯑꯃꯅ ꯃꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩꯔꯨꯏ. ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯑꯣꯖꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯎꯪꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ "ꯑꯣꯖꯥ ꯃꯦꯂꯩ, ꯑꯣꯖꯥꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ." ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯃꯦꯂꯩꯁꯥꯅꯗꯣ. ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯣꯛꯃꯤ. "ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ, ꯁꯣꯏꯅꯕ ꯇꯥꯔꯦ ꯇꯧꯏꯁꯦ. ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯉꯁꯤ ꯑꯣꯖꯥꯅ ꯃꯪꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦꯀꯣ ꯉꯁꯤꯗꯤ." "ꯈꯪꯗ꯭ꯔꯦꯗ ꯃꯤꯁ, ꯋꯥꯈꯜꯁꯦ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯤ. ꯑꯗꯨꯗꯤ ꯑꯩ ꯀ꯭ꯂꯥꯁ ꯑꯝꯇ ꯆꯪꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯥꯅ ꯃꯥꯅ ꯆꯪꯒꯗꯧꯔꯤꯕ ꯀ꯭ꯂꯥꯁ 9ꯒꯤ ꯁꯦꯛꯁꯟ C ꯑꯗꯣꯝꯗ ꯇꯐꯤꯡ ꯂꯥꯛꯏ. ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯑꯣꯖꯥ ꯂꯩꯇꯕ ꯃꯇꯝꯗ ꯂꯥꯡꯕ, ꯋꯥꯔꯤ ꯁꯥꯕ, ꯃꯅꯤꯡ ꯃꯈꯥ ꯇꯧꯕ ꯍꯧꯅꯁꯥꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯁꯤꯡꯒꯤꯗꯤ. ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯀ꯭ꯂꯥꯁ ꯑꯗꯨ ꯑꯣꯖꯥ ꯂꯥꯛꯄꯗ ꯆꯞ ꯂꯦꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ. ꯈꯔꯒ ꯊꯦꯡꯕꯒ ꯀꯩꯒ ꯃꯦꯂꯩꯁꯥꯅ ꯇꯍꯥ ꯇꯦꯛꯁꯕꯨꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯉꯥꯛꯇꯪ ꯂꯥꯡꯉꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁꯇ ꯑꯦꯇꯦꯟꯁꯟ ꯐꯖꯅ ꯄꯤꯔꯣꯀꯣ. ꯄꯤꯟ ꯗ꯭ꯔꯣꯞ ꯁꯥꯏꯂꯦꯟꯁ ꯑꯣꯏꯁꯤꯀꯣ." ꯃꯍꯩ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯦ. ꯀ꯭ꯂꯥꯁ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯈꯥ ꯆꯠꯊꯩ. ꯏꯆꯤꯛ. ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ. ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯅꯠꯇꯦ. ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯔ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ. ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯍꯦꯗꯃꯥꯁꯇꯔ ꯑꯗꯨ ꯂꯦꯞꯂꯔꯦ. "ꯃꯤꯁ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ." ꯃꯦꯂꯩꯁꯥꯅ ꯏꯉꯛꯅ "ꯌꯥꯅꯤ ꯁꯔ." ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯅꯥ ꯂꯩꯈꯤ. ꯃꯇꯧ ꯑꯗꯨꯗ ꯃꯦꯂꯩꯁꯥꯅ ꯏꯉꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩ. "ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯕꯁꯤ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯅꯣ ꯅꯪꯅ ꯄꯦꯄꯔꯗꯨꯗ ꯏꯗꯨꯅ ꯂꯩꯔꯤꯗꯣ? ꯒꯤꯞ ꯃꯤ ꯗ ꯄꯦꯄꯔ." ꯃꯅꯥ ꯂꯩꯔꯝꯕꯗꯨ ꯊꯥꯗꯣꯛꯈꯤ. ꯁꯥꯇ꯭ꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯦꯂꯩꯁꯥꯅ. ꯀ꯭ꯂꯥꯁ ꯑꯗꯨꯁꯨ ꯏꯆꯤꯛ. ꯑꯅꯝ ꯀꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ. ꯑꯣꯖꯥ ꯑꯗꯨꯅ ꯄꯤꯔꯛꯎ ꯍꯥꯏꯔꯤꯕ ꯄꯦꯄꯔ ꯑꯗꯨꯁꯨ ꯄꯤꯗꯦ. ꯑꯅꯝ ꯀꯟꯅ ꯑꯗꯨꯃꯛ ꯂꯩ. ꯃꯦꯂꯩꯁꯥꯅ ꯆꯪꯁꯤꯜꯂꯛꯏ. ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. "ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ, ꯁꯔꯅ ꯇꯞꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯀꯣꯛꯄꯤꯔꯣꯅꯦ ꯅꯪꯕꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯤꯗꯨꯕꯣ? ꯀꯩꯒꯤꯗꯅ ꯂꯩꯔꯤꯅꯣ? ꯀꯗꯥꯏꯅꯣ?" ꯈꯨꯝꯗꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ. 45 ꯃꯤꯅꯠꯀꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯍꯦꯟꯅ ꯃꯇꯝ ꯂꯧꯈꯤꯒꯗꯧꯔꯦ. ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯕꯣꯗꯤ ꯁꯔꯆ ꯇꯧꯕ ꯍꯧꯔꯝꯃꯤ. ꯇꯨꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯑꯗꯨꯗ ꯄꯦꯄꯔꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯐꯖꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯦꯄꯔ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯏꯕ ꯈꯛ ꯅꯠꯇꯅ ꯔꯦꯗ ꯄꯦꯟ ꯑꯗꯨꯅ ꯂꯚ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯇꯨꯅ ꯌꯥꯎꯏ. ꯃꯥꯅꯤ, ꯂꯚ ꯂꯦꯇꯔ ꯀꯥꯏꯗꯨꯅꯤ. ꯃꯗꯨ ꯎꯕꯗ ꯃꯦꯂꯩꯁꯥꯅ ꯃꯥꯗꯤ ꯅꯣꯛꯅꯤꯡꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ. ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯍꯥꯎ ꯇꯪꯅꯤꯡꯕ, ꯑꯐꯕ ꯐꯠꯇꯕ ꯈꯟꯊꯕ ꯉꯝꯗꯕ, ꯅꯣꯡꯂꯩ ꯑꯃꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯍꯧꯅꯁꯥꯅꯤ. ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯁꯨ ꯃꯍꯩ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯔꯛꯂꯦ. ꯃꯦꯂꯩꯁꯥꯅ ꯈꯣꯟ ꯉꯧꯔꯞꯅ "ꯌꯥꯔꯦ ꯂꯥꯡꯒꯅꯨ. ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯂꯥꯡꯉꯤꯗꯨꯕꯣ? ꯅꯣꯏ ꯑꯩ ꯑꯃ ꯀ꯭ꯂꯥꯁꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯔꯦꯁꯄꯦꯛ ꯍꯥꯏꯕꯗꯣ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯅꯣꯏꯕꯣ? ꯍꯧꯖꯤꯛ ꯅꯈꯣꯏ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯨꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ. ꯑꯗꯨꯒ ꯃꯇꯝꯁꯤꯅ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯤ? ꯁꯤꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯋꯥꯠꯂꯤ. ꯋꯥꯈꯜ ꯈꯟꯊꯕ ꯇꯝꯈꯣꯀꯣ ꯅꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁ ꯑꯗꯨꯁꯨ ꯃꯈꯥ ꯆꯠꯊꯔꯦ. ꯑꯗꯨꯕꯨ ꯃꯤꯅꯠꯇꯤ ꯑꯗꯨꯃꯛ ꯍꯧꯈꯤꯕꯅ ꯀꯨꯏꯅ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯩꯊꯕ ꯐꯪꯗꯦ. ꯑꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯍꯧꯖꯤꯛ ꯈꯛꯇꯃꯛ. ꯃꯦꯂꯩꯁꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ. ꯑꯣꯐꯤꯁ ꯑꯗꯨꯗ ꯕꯨꯛ ꯀꯩꯀꯩ ꯑꯗꯨ ꯊꯝꯃꯝꯗꯨꯅ
mahak khara chikpa school adagi mafam amaromda thoklaktuna tumina phamduna lei miyoibagi wakhal amaga manadaba sigumna wakhal mapung phaba wakhal ganthaba ngamba amaga manade angang oiringaidagi hauna ngasigi thodok aduna ningsingnaba machagama oirami haukiba ngasi phawba chuduna leiba kokpa ngamdraba thodok ama nokmi ningsinglei 2014 nongju thau oibagi matang matam chadana nong adusu kikli tai school chanana balosheli horen school aduda nong chubana assembly leparoi khanna yamna haraujai sampun badusu ani thokna pundi ama khaktang tunglomda pulli lipstick kharasu taisheli ka hena kebadi taude melei sanado jak jana ba haidana jakhomlomda lai mabung nong thang jak jaduna leirambadagi ma ubada haire school dagi aiga khangnaba mina nangi pawgam haire pawsana chumbo iragadi nanga phoba moiriko melei sana phalap yengi mabungda adubu atopa haide tumina phamthaduna jak jaba hawi thagoi machanupagi wa adu khangba oibana jak jaramdaidanya aduguma wari du tawgon horen kon ingna sabaye khalakpa matam oibagi tawri oirini nachana se ka hena phattaba ngoksinaba midi natedana do adu oirasu tawnu haidana chehaudradi haying soira matamduda ye yara tokanima maya mangang oiribani class 10 kabada ngai matrix ka si hana lanthoki sanon tawgani achauba wa makha yam taranu kaidogene imana tapna hairaga yabasida onthonu makha tagreda nangse mabunga mamaga ngangnariba wa ado kari matangno haiba hauji khaktada bhab oirakli aduna nokningba ma poklaklami thagoi tapna jak jariba machanu pibo tanana ba haire ikoina sanariba nabunga igana ngangnariba wase kari matangino haiba nang khangamgan khajik tang haibada bhab tawko hauji nusiningolgi matamna teni bema wahai makhomde meleisana maramdi masana masagi maral aduba yajaraduna mama oibidu makhatai sel tingba makhai lairik tamba chathaliba mi oina nabu hona chaklem chari ngai na hai tamselu lemna manghangan ima hoidine lairik tamakti aikhoina tamba phangdabado angonda loina thadariba sin noina phabami amamam oihobadunine ima hoina pami base leisabi pharaklabani ka hena wangangnabagi mathau tadiko chakaduni khonthi aduga unna charaga numit adugi oina mabungna thilamduna meleisana school gate aduda kumtha haure nongthang machanbu yengna lamhenganu ko ibema ujana laik takpada puning changna ta hoi haibagom makok namlamduna meleisana gate manunglomda changai chumring classroom lomda lai mana sumlakpa aduda mamanabi amana changsilaktuna bema nangai beta kaya diware tu sipigen khangyeng yengi melei sanado mamana biye doda letter ma paiduna leirami tapna mana piramira natrade nangyam koina ngairamani khangbra kaiduraga leibanu khangde nangse sunglai heglakte habanida melei sana tapna letter adu lawi aduga magi bench adonda changsenduna phamthai class timing oiraktuna class adu masu haukhirami ningsingba khak oiduna leiragani haukiba thodok khuding adubu matam aduda nungshikhiba mabudi mikup asidasu nungshiduna leiri kaukthokpa ngamde thamoida takhiba asengba nungshiba haibadu oiraba mali githokta tamthokta thamba punsigi kaungamdraba wari kaya ama leiri melei sana tapna yamna nungshina soli mikup asida aina nangba nungshimba sigomna nangnahiba nagsanglamgadra nathaiduna thamaki kayara khone adubu nangina yaina henkhiduna hekta ngamde thamoida aigi thamoi nungda chukraba nangi nungshi machu ase phawba kokpa ngamde mami samkraba ukhidaba kuiraba nangi sakta masibu utatpa ngamba lamlanba ama phawba lakte
ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯦ ꯑꯗꯨꯕꯨ ꯑꯣꯏꯔꯒꯅꯤ ꯑꯩꯅꯇ ꯅꯪꯕꯨ ꯁꯣꯟꯕ ꯑꯩꯅꯇ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯅꯪꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯝꯃꯣꯏ ꯈꯪꯍꯧꯗꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄ ꯅꯣꯡꯂꯩ ꯑꯃꯒꯨꯝ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯏ ꯇꯠꯇꯅ ꯁꯣꯜꯂꯤꯕ ꯄꯥꯈꯪ ꯃꯥꯅ ꯅꯨꯡꯖꯥ ꯃꯥꯒꯤ ꯈꯣꯡꯒ ꯂꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯣꯐꯤꯁꯀꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯦ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 6 ꯇꯥꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯛꯂꯅꯤ ꯌꯨꯝꯗ ꯍꯜꯂꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯁꯨꯝ ꯈꯟꯕꯗ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯈꯟꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯕ ꯑꯋꯥꯕ ꯑꯃ ꯍꯦꯛꯇ ꯑꯣꯏ ꯂꯩꯔꯤꯕꯅꯤ ꯂꯦꯡꯗꯅ ꯅꯤꯊꯣꯛꯇ ꯇꯝꯊꯣꯛꯇ ꯊꯝꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯉꯥꯟꯕ ꯃꯥꯒꯤꯁꯨ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯆꯪꯉꯛꯏꯕ ꯃꯇꯥꯎ ꯆꯤꯡꯈꯩꯗꯨꯅ ꯃꯥꯒꯤ ꯑꯃꯪꯕ ꯑꯗꯨ ꯊꯨꯒꯥꯏꯔꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯔꯤꯗꯨꯕꯣ ꯀꯅꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯎꯕꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯅꯤ ꯍꯥꯏꯔꯒꯗꯤ ꯈꯔꯁꯨ ꯄꯛꯆꯒꯗꯧꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯉꯥꯟꯕ ꯅꯣꯛꯆꯩ ꯆꯤꯡꯈꯩ ꯑꯁꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯇꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯨꯅ ꯆꯥꯅ ꯄꯨꯟꯕꯒꯤ ꯍꯧꯅꯕꯤ ꯊꯧꯁꯥꯗꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯝ ꯉꯝꯃꯤ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯒꯗꯤ ꯃꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪꯗꯧꯅ ꯅꯨꯄꯤ ꯈꯨꯗꯤꯡ ꯁꯛꯂꯣꯟ ꯌꯥꯝꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯪꯅ ꯂꯦꯟꯈꯤꯕ ꯐꯤꯕꯝ ꯅꯪꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯑꯇꯩ ꯀꯅꯥ ꯑꯃꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯕꯅꯤꯅ ꯑꯩꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯄꯥꯝꯕ ꯑꯣꯏꯗꯦ ꯍꯌꯦꯡ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯄꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ ꯇꯧꯅꯤ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯨ ꯉꯥꯏ ꯅꯨꯄꯤꯁꯨ ꯉꯥꯏ ꯊꯥꯖꯕ ꯌꯥꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦꯗꯨꯅꯤ ꯑꯗꯨꯅ ꯏꯁꯣꯔꯗ ꯑꯣꯏꯅ ꯁꯤꯟꯅꯔꯒꯦ ꯑꯩꯗꯤ ꯏꯁꯣꯔꯗ ꯁꯤꯟꯅꯕꯒꯤ ꯋꯥꯐꯝꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯅꯪꯒ ꯄꯨꯟꯅ ꯉꯁꯤꯗꯤ ꯌꯨꯝꯂꯣꯝꯗ ꯍꯩꯊꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯔꯁꯦ ꯐꯥꯏꯜ ꯅꯨꯡ ꯂꯣꯏꯁꯤꯟꯒꯗꯧꯕ ꯂꯩꯔꯒꯗꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯣ ꯋꯥꯍꯩ ꯑꯁꯤ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯉꯛꯄ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯤ ꯉꯁꯤꯗꯤ ꯃꯔꯝꯗꯤ ꯍꯥꯏꯈꯤꯕꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯇꯥꯎ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯠꯄꯒꯤ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗ ꯉꯛꯄꯅꯤ ꯉꯛꯆꯥꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯤꯡꯈꯩꯗꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯦꯡꯕꯩꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯩ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯐꯥꯒꯤ ꯇꯧꯔꯤꯔꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯉꯟꯕ ꯀꯩꯅꯣ ꯆꯤꯡꯈꯩ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯑꯩꯗꯤ ꯏꯉꯧ ꯉꯧꯔꯦ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏ ꯀꯗꯥꯏ ꯇꯧꯔ ꯂꯩꯔꯤ ꯑꯗꯨꯒꯤꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯇꯝꯉꯥꯟꯕ ꯑꯗꯨꯒ ꯁꯨꯝ ꯂꯩꯁꯤꯟꯗꯅ ꯂꯩꯔꯒ ꯀꯩꯗꯧꯅꯤꯅ ꯈꯜꯂꯕꯩꯗꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯗꯨꯗ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕꯗꯣ ꯀꯥꯟꯅꯒꯗꯧꯕ ꯃꯥꯟꯗ꯭ꯔꯕ ꯑꯗꯨꯏꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯃꯕꯣ ꯑꯔꯨꯕ ꯋꯥꯍꯪ ꯍꯪꯒꯅꯨ ꯆꯤꯡꯈꯩ ꯑꯔꯦꯝꯕꯗ ꯅꯞꯁꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯊꯃꯣꯏꯅ ꯑꯍꯥꯟꯕ ꯃꯤꯇꯥꯕ ꯃꯤꯁꯛꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯅꯒꯗ꯭ꯔꯣ ꯅꯪꯕꯨ ꯅꯪꯒꯤ ꯐꯥꯔꯁ ꯂꯞ ꯀꯥꯎꯈ꯭ꯔꯅꯤꯗ ꯅꯣꯛꯁꯤꯟꯅꯩ ꯆꯤꯡꯈꯩꯗꯨ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯋꯥꯗ ꯇꯝꯉꯥꯟꯕ ꯃꯈꯥ ꯇꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯑꯩ ꯃꯥꯒꯤ ꯗꯥꯛꯐꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯗ ꯂꯣꯏꯕ ꯀꯧꯕ ꯂꯩꯔꯔꯣꯏꯀꯣ ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯅꯩꯅꯔꯁꯤ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯇꯝꯉꯥꯟꯕ ꯃꯍꯥꯛꯁꯨ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯏ ꯐꯣꯟꯗꯨꯗꯒꯤ ꯃꯃꯥ ꯃꯥꯙꯕꯤꯅ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯍꯜꯂꯛꯑꯕ꯭ꯔꯣ ꯅꯪꯕꯣ ꯃꯥ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯑꯁꯣꯝꯒꯤ ꯌꯨꯝꯂꯣꯝꯗ ꯑꯝꯇꯪ ꯆꯠꯂꯨꯈꯤꯒꯦ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏ ꯍꯥꯏꯔꯝꯕꯅꯤ ꯍꯥ
ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯁꯦꯡꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯏꯃꯥꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥꯅꯦ? ꯇꯧꯅꯨ ꯇꯧꯅꯨ, ꯅꯪ ꯆꯠꯈꯤꯗꯕꯅ ꯐꯩꯀꯣ. ꯏꯃꯥꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯩ. ꯃꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯅꯤ. ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ. ꯏꯃꯥ ꯏꯇꯣꯝꯇꯒ ꯂꯩꯔꯦ. ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯃꯥ ꯑꯣꯏꯅ ꯀꯧ. ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯀꯦ ꯇꯧꯔꯒ ꯕꯤꯠ ꯁꯦꯛꯇ ꯊꯨꯗꯦ. ꯌꯥꯔꯦ ꯊꯝꯃꯣ, ꯑꯩ ꯀꯨꯏꯅ ꯀꯩꯁꯨ ꯂꯩꯔꯣꯏ. ꯃꯃꯥꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯩ ꯑꯃꯠꯇꯗ ꯀꯣꯜꯗꯨ ꯁꯠ ꯍꯦꯛꯇ ꯀꯛꯏ. ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯆꯤꯡꯈꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯨꯟꯅ ꯆꯍꯤ 2 ꯍꯦꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯏꯝꯐꯥꯜꯒꯤ ꯅꯤꯜꯈꯣꯡꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯊꯔꯛꯄ ꯑꯣꯏꯕꯅꯤ ꯂꯝ ꯑꯁꯤ. ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯧꯕꯨꯛꯇ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯀꯌꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯁꯥꯟꯅꯔꯤ. ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ. ꯏꯁꯣꯔ ꯃꯥꯅ ꯁꯤꯟꯕ ꯊꯧꯁꯤꯟ ꯈꯨꯗꯤꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤ. ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡ ꯂꯥꯏꯕꯛ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯊꯦꯡꯅꯩ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯄꯥꯈꯪ ꯂꯩꯁꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯑꯃ ꯑꯃꯨꯛ ꯍꯥꯞꯄꯤꯒꯦ ꯍꯥꯏꯅ ꯅꯤꯡꯕꯅꯣ ꯈꯪꯗꯦ. ꯇꯞꯅ ꯅꯥꯛꯌꯦꯠꯀꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯊꯧꯔꯛꯄ ꯒꯥꯔꯤꯅꯤ. ꯒꯥꯔꯤ ꯊꯧꯔꯤꯕ ꯄꯥꯈꯪ ꯃꯍꯥꯛꯅ ꯎꯔꯨꯔꯦ. ꯂꯥꯞꯇꯛꯅ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯇꯨꯅ ꯋꯥꯅ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯃ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯧꯗꯨꯅ ꯆꯠꯂꯤꯕꯗꯣ. ꯋꯥꯒꯅꯨ ꯌꯥꯗꯦ, ꯈꯜꯂꯔꯣꯏ ꯉꯝꯗꯦ. ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯆꯩꯅ ꯀꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯗꯥꯛꯐꯝ ꯀꯌꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔꯛꯄ ꯑꯣꯏꯔꯕꯁꯨ ꯆꯥꯡ ꯑꯃꯗ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯨꯅ ꯈꯪꯇꯞ ꯇꯞꯊꯈꯤꯕ. ꯃꯗꯨꯗ ꯆꯤꯡꯈꯩ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯉꯤ. ꯎꯔꯦ, ꯂꯥꯞꯇꯛꯅ ꯃꯦꯂꯩ ꯁꯅꯥꯃꯥꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯗꯨꯅ ꯆꯠꯂꯤꯕꯗꯣ. ꯃꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯤ ꯏꯁꯣꯔ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ. ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛꯇ ꯊꯦꯡꯅꯍꯜꯂꯤꯁꯤꯕꯨ? ꯃꯁꯤꯕꯨ ꯅꯪꯁꯨ ꯐꯩ ꯀꯧꯕ ꯍꯥꯏꯔꯣꯏꯗ ꯑꯩꯅ. ꯎꯔꯕꯅꯤꯅ ꯃꯅꯥꯛ ꯆꯪꯈ꯭ꯔꯅꯤ. ꯑꯗꯩ ꯍꯧꯖꯤꯛ ꯀꯩꯅꯣꯕ ꯇꯧꯗꯣꯏꯁꯦ? ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯕ ꯈꯛꯅꯤ. ꯆꯤꯟꯕꯥꯟ ꯂꯥꯟꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯅꯠꯇꯦ. ꯇꯝꯉꯥꯟꯕ ꯃꯥꯁꯨ ꯀꯔꯤꯕꯨ ꯈꯜꯂꯛꯄ. ꯒꯥꯔꯤꯗꯨ ꯁꯠ ꯍꯦꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯈꯥꯝꯃꯤ. ꯒꯥꯔꯤ ꯑꯃꯅ ꯃꯅꯥꯛꯇ ꯈꯥꯝꯂꯛꯄꯗꯨꯗ ꯁꯠ ꯌꯦꯡꯂꯛꯄꯅꯤ. ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯦꯂꯩ ꯁꯅꯥ ꯋꯥꯔꯕꯗꯤ ꯍꯦ. ꯑꯗꯨꯒ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯄꯥꯈꯠꯄꯒ ꯀꯩꯒ ꯃꯤꯍꯨꯜ ꯑꯗꯨ ꯃꯄꯥꯜꯊꯣꯡꯗ ꯇꯥꯒꯗꯕ ꯃꯑꯣꯡꯗ ꯗꯤꯡ ꯗꯤꯡ ꯍꯦꯛꯇ ꯆꯣꯡꯉꯤ. ꯇꯝꯉꯥꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯃꯦꯂꯩ ꯁꯅꯥ ꯃꯤꯠꯐꯝ ꯃꯑꯣꯡꯗ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ. ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯥꯔꯛꯏ. ꯂꯦꯞꯂꯤꯕ ꯑꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯦ. ꯃꯔꯥꯜ ꯑꯃ ꯄꯣꯠ ꯐꯥꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯝꯕ ꯑꯃ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯗꯤ ꯇꯞꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯄꯨꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯈꯤꯗꯕ ꯀꯨꯏꯔꯦ. ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯁꯅꯥ?